Ngasigi thauramsida mayambu taramna okchari aigi ipuroiba devka aiga chahi 45 muk yum panminaduna leirakle aduga masi adum irai laiba haidudi natte hainingi aikoina masidagi mayam ama tamkhre aduga nahakna yum pallaba oiragadi mapung phaba achetpa luhongba ama thamba haiba asi kayam lubage haiba adu khanglamgani aduna ngasidi luhongbagi matangda nahaki wahangi paukhumsing zinjarga aigana pizagani adubu ahanbada devka aigana thengnarakpasing adu mayamda khara tamjage Aina aikoigi luhongbada yengba matamda aikoina haurakhiba aikoina ngasi leiriba oiramba yabasing aikoina awaba matamda tokthoklamlabadi ishwarda naksinbagi mahutta aranba maikaida chatlamgani ai khangi madudi ngasi oiribasi leiriba ministry punsi kaya hongkhriba khudingmak asi ishwarna aikoigidamak thambiriba thaurangduda leiramdrabadi pumnamak aremba oiramgani aina dev thengnaba matamda aidi aranba ngakta uba asa leitraba numit khudingi hingnaba hotnariba ama oirami aduga devti yamna chetpa christian ama oirami ishwarna mahakki thamoibu bor pisanu mahakki punsi suppa christian oiduna leiraklabani aduga mahakka sanaba nupi ama pibiyu haina prarthana tauki Mapan thongda yengbadadi Joyce asi soklaba mankhide mapandadi fana ui adubu nungdadi nungaitaba kaya sokhiba kaya akiba kaya na pik thalame kanagumba amada thazaruraga mahak amuk sokhougadra haina kirame amuk sokhougadra haina kirame devka aiga luhongduna sahi taret muk leiraklaba matungda aina devta karigumba ama taunaba gri gri taksinduna haibada mahakna yamna tapna hairakhi nangna aibu aina lepa ngamloidaba maphamduda thambiri aduga mahakna makha tarakhi sigi mawong-sida sum chatharagadi ai tasengna kari taugadabano khangdri adugumba wahai adu aikhoi anigi ngallingai punsida ai haibu ngamkide tauruba amata kanadaba yauki adugi midugu singnanaba natraga thengnanaba ishwarna azaba matamda thinbiba yai aduga yengu masi thawai asengbana jingbibagi mapanani aduga thawai asengbana tawbiba oirabadi matam aduda aina Joyce ta tawkiba adumaina maduna mahakpu ai khara hena phana tawba ngamgani haibadu phawhanki aina apamba ama khanba takhi maramdi matam adu fawbadi khudingmak aina devda ngakta maral sibirami adubu mahakki khonjelda yamna setpa aruba ama aina takhi aina honglage haina warep lawba hauki ishwarna honghanbinaba haijaki mi kaya amana makhoigi luhongba adu lusilakpa matamda thadoklage haina warep lawnei atopa miduna honglakpadu makhoina pami adubu ishwar aibu honghanbiyu haibasidi makhoina haide aduga chahi amagi matungda mahakna aingonda laklaga hairei hojikti nang aigi matangda kari khalli aina mangonda yingki aduga henna fagatle haiki aduga aikoinina yum panminnaba ngallingaida Joyce na saugani mahakna aingonda hapta ahum wari saroi hapta ahum wa machet ama phawba ngangloi aina matam kuina nungaitana leigani aduga aigi ipur oibana numit khudingi nungaina leigani Oh, magi nungaibaduna aibu sauhalli aina haibadi mahakna aingonda suksau sauroi mahakti nangna tawningba tawjo aidi adum nungaina leigani haibagumbani matam khragi matungda ishwarna aingonda utpiki nangi punsidu adum nungaijau nangna mahak nungai hanba ngamloi nangna nangi nungsibadu mangonda pibadi yagani adubu mahakna madu loksindrabadi yajadrabadi madudi mahaki wani aina tawningba tawdunasu oiningba oidunasu devna lengdana haraungna adum leiba aduna aigi punsida ningkha tamkhibagi maram ama oiki luhongba khudingmakta yum panminnaba khudingmakta khatnaba yaba kainaba yaba tanja singlei natraga makhoi henna sechinnarakpa tanja su yawi mi khudingmakki akanba jaga lei asonba jaga su lei ani aduna haksang amatta oigani haina bible na aikhoida tambi Joyce ki akanbaduna aigi asonbadu mensinbi aigi akanbaduna mahakki asonba adu mensinbi masini anina ama oiba haiba asi masidi mahakna oiriba mawongduda yabibani mahakna karino ama oirubagi mathau tade aduga mahakna mi amabu mahakna oiriba mawongduda yabiba matamda maduna makhoibu chawkhalaknabagi
ꯅꯤꯡꯇꯝꯕ ꯑꯗꯨ ꯄꯤꯕꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯧꯕꯤꯒꯗꯕꯅꯣ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯂꯦꯞꯂꯕꯗꯤ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯂꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯨꯔꯥ ꯍꯣꯡꯍꯜꯂꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯖꯤꯟꯖꯔ: ꯗꯦꯕꯀ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯗꯦꯕꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯤ ꯀꯌꯥꯅ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯩꯔꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯗꯨ ꯅꯍꯥꯛ ꯑꯣꯏꯕꯤꯔꯒꯗꯤ ꯏꯁ꯭ꯋꯔꯗ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯗꯦꯕꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯏꯔꯤꯕꯁꯤꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯑꯣ, ꯃꯥꯅꯤ, ꯃꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯃꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯇꯥꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ, ꯃꯔꯝꯗꯤ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯥꯀꯜ ꯑꯅꯤ ꯂꯩ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯗꯦꯕꯀꯤ ꯄꯨꯟꯁꯤꯗ ꯀꯔꯝꯅ ꯊꯕꯛ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯪꯅ ꯗꯦꯕꯄꯨ ꯁꯦꯝꯗꯣꯛꯅꯕ, ꯗꯦꯕ ꯅꯪꯕꯨ ꯁꯦꯝꯗꯣꯛꯅꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤꯕꯗꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯃꯛꯇ ꯏꯁ꯭ꯋꯔꯅ ꯇꯧꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯗꯨ ꯑꯆꯧꯕ ꯁꯔꯨꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯃꯤ ꯌꯥꯝꯅ ꯂꯩꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯧꯁꯤꯡ ꯄꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯦ꯫ ꯃꯁꯤ ꯚꯔꯖꯤꯅꯤꯌꯥꯒꯤ ꯔꯤꯆꯃꯣꯟꯗꯒꯤ ꯍꯪꯕꯤꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏ: ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯅꯨꯡꯗ ꯌꯥꯅꯗꯕ ꯌꯥꯝꯅ ꯂꯩꯔꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯒꯗꯕ ꯌꯥꯝꯅ ꯂꯩ, ꯅꯠꯇ꯭ꯔꯒ ꯌꯥꯅꯗꯕ ꯁꯥꯎꯅꯕ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯃꯗꯨꯅ ꯍꯦꯟꯅ ꯁꯣꯛꯍꯜꯂꯤ, ꯑꯗꯨꯅ ꯂꯥꯎꯅ ꯈꯣꯠꯅꯕ ꯇꯧꯍꯜꯂꯤ꯫ ꯆꯍꯤꯀꯌꯥ ꯉꯥꯡꯅꯔꯨꯗ꯭ꯔꯕ, ꯌꯥꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯕ ꯍꯧꯒꯅꯤ? ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡꯒꯤ ꯁꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯂꯧꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯗꯦꯕꯇ ꯊꯥꯖꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯩꯕꯨ ꯁꯣꯛꯍꯟꯈꯤꯕ ꯃꯤꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯊꯥꯖꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯗ ꯊꯥꯖꯧ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯊꯥꯖꯧ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯍꯪꯕꯤꯔꯛꯂꯤꯕ ꯃꯤꯁꯤꯗ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯂꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯇꯣꯛꯊꯣꯛꯂꯕꯗꯤ, ꯊꯥꯗꯣꯛꯂꯕꯗꯤ ꯀꯔꯤꯃꯠꯇ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕ ꯄꯥꯎꯇꯥꯛꯇꯤ ꯗꯦꯕꯀ ꯑꯩꯒꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯃꯤꯕꯨ ꯍꯣꯡꯍꯟꯅꯕ, ꯁꯦꯝꯗꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯅꯨ, ꯑꯗꯨꯕु ꯃꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯡꯕꯤꯅꯕ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯧ꯫ ꯅꯍꯥꯛꯅ ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯗꯨꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔ ꯄꯥꯎ ꯐꯥꯎꯅꯕꯗ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯗꯦꯕꯀ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯌꯥꯎꯈꯤ, ꯃꯗꯨꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯕꯤꯔꯛꯇꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯎꯠꯄꯤꯈꯤ, ꯑꯗꯨꯒ ꯗꯦꯕꯅ ꯑꯩꯒꯤ ꯃꯣꯠꯇ ꯍꯦꯛ ꯌꯥꯗꯕ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯑꯩ ꯏꯁꯥꯕꯨ ꯌꯥꯕꯤꯗꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤ꯫ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕꯗ ꯋꯥꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯀꯗꯕꯅꯤ꯫ ꯃꯥꯅꯤ, ꯑꯗꯨꯕꯨ ꯗꯦꯕꯀ ꯅꯪꯒꯁꯤ ꯄꯨꯟꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯀꯣꯃꯦꯗꯤ ꯁꯣ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯕꯁꯤ꯫ ꯅꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯔꯛꯂꯤꯕ ꯑꯃꯗꯤ ꯃꯁꯤꯅ ꯄꯤꯔꯤꯕ ꯑꯥꯁꯥꯁꯤ ꯑꯇꯣꯞꯄ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕꯁꯤꯡꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯁꯤꯅ ꯕꯥꯔꯕꯥꯔꯥꯗꯒꯤꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯒꯗꯧꯔꯦ꯫ ꯑꯩ ꯌꯥꯝꯅ ꯀꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯦ꯫ ꯑꯩ ꯀꯗꯥꯏꯗꯒꯤ ꯍꯧꯒꯅꯤ? ꯄ꯭ꯔꯥꯊꯅꯥ ꯌꯥꯝꯅ ꯇꯧꯔꯒ ꯃꯔꯤ ꯑꯃ ꯁꯦꯝꯒꯠꯄ ꯍꯧꯒꯗꯧꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯗꯦꯕꯀ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯩ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩ ꯏꯊꯟꯇ ꯅꯨꯃꯤꯠ 9-10ꯅꯤ ꯆꯠꯊꯣꯛꯄꯁꯨ ꯌꯥꯎꯏ, ꯃꯗꯨ ꯂꯥꯏꯔꯤꯛ ꯄꯥꯅꯕ, ꯄ꯭ꯔꯥꯊꯅꯥ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯅꯕ ꯇꯧꯏ, ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯅꯕ ꯅꯤꯡꯇꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯒꯣꯜꯐ ꯁꯥꯟꯅꯕ ꯆꯠꯀꯅꯤ, ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯅꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯂꯩꯃꯤꯟꯅꯕꯤꯌꯨ꯫ ꯃꯁꯤ
ꯑꯅꯧꯕ ꯃꯇꯝ ꯑꯃꯅꯤ ꯈꯪꯕꯤꯌꯨ, ꯃꯇꯝꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ꯫ ꯅꯍꯥꯛ ꯃꯗꯨ ꯉꯝꯃꯣꯏ, ꯁꯃꯁ꯭ꯌꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯗꯨꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯇꯝꯕ ꯉꯝꯒꯅꯤ꯫ ꯀꯔꯝꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ, ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃꯗ ꯆꯪꯕ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯃꯥꯅꯤ, ꯑꯁꯦꯡꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯆꯤꯀꯥꯒꯣ, ꯏꯂꯥꯅꯣꯁꯇꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯅ ꯏꯁ꯭ꯋꯔ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯅꯠꯇꯕ ꯀꯌꯥ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯕ ꯃꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯨꯗ ꯅꯍꯥꯛ ꯂꯩꯈꯤꯒꯗ꯭ꯔꯥ? ꯅꯉꯣꯟꯗ ꯂꯩꯌꯨ ꯅꯠꯇ꯭ꯔꯒ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯍꯥꯏꯖꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯃꯈꯥ ꯄꯣꯟꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯗ ꯃꯈꯥ ꯄꯣꯟꯒꯗꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯅꯪꯕꯨ ꯅꯝꯗꯨꯅ ꯄꯥꯞ ꯇꯧꯍꯜꯂꯣꯏꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯂꯩ, ꯑꯗꯨꯅ ꯅꯪꯅ ꯑꯩ ꯃꯗꯨ ꯇꯧꯔꯣꯏ, ꯃꯗꯨ ꯆꯨꯝꯗꯦ, ꯑꯩ ꯇꯧꯔꯣꯏ ꯍꯥꯏꯕ ꯇꯥꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯃꯍꯥꯛꯀꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ, ꯅꯪꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯕꯗꯨ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯗ ꯂꯩꯕꯤꯌꯨ꯫ ꯆꯨꯝꯃꯤ, ꯑꯐꯕ ꯄꯥꯎꯇꯥꯛꯅꯤ꯫ ꯑꯩꯈꯣꯏꯒ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯈꯤꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯜꯂꯛꯂꯒ ꯑꯁꯥ ꯁꯨꯡꯂꯩ ꯂꯩꯔꯨꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛꯀꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯇꯥꯒꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯏ꯫ ꯂꯨꯍꯣꯡꯕ ꯀꯌꯥ ꯑꯃ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯏ꯫ ꯍꯧꯖꯤꯛ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯒꯤ ꯑꯁꯥ ꯃꯥꯡꯂꯨꯔꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯟꯊꯣꯛꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯂꯩꯖꯔꯦ꯫ ꯂꯨꯍꯣꯡꯕꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯁꯃꯁ꯭ꯌꯥ ꯑꯃꯗꯤ ꯂꯩꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯌꯦꯛꯅꯕꯅ ꯆꯪꯂꯛꯇꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯩꯕꯨ ꯄꯥꯝꯍꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯃꯗꯨ ꯊꯥꯖꯕ ꯄꯥꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯝ ꯌꯥꯎꯒꯅꯤ꯫ ꯃꯗꯨ ꯑꯩ ꯄꯥꯝꯈꯤꯗꯦ, ꯌꯥꯅꯤꯡꯈꯤꯗꯦ꯫ ꯗꯦꯕꯤꯅ ꯁ꯭ꯀꯣꯠꯇ ꯃꯍꯥꯛꯀ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯈꯤ, ꯑꯗꯨꯕꯨ ꯌꯨꯝꯗꯒꯤꯗꯤ ꯆꯠꯈꯤꯗꯦ꯫ ꯃꯈꯣꯏ ꯄꯨꯟꯅꯗꯤ ꯂꯩꯃꯤꯟꯅꯩ, ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯤꯡꯗ ꯃꯊꯪꯒꯤ ꯆꯍꯤ 7 ꯂꯩꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯔꯥ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯄꯤꯛꯏ꯫ ꯇ꯭ꯔꯦꯚꯔꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯣꯏꯈꯤ꯫ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯩ ꯄꯥꯝꯈꯤꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯄꯨꯊꯣꯛꯃꯤꯟꯅꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯁꯨꯏ, ꯄꯩꯁꯥ ꯄꯨꯊꯣꯛꯃꯤꯟꯅꯩ, ꯏꯆꯥ ꯅꯨꯄꯥꯒꯤ ꯍꯣꯠꯅꯩ꯫ ꯏꯃꯨꯡ ꯑꯃꯅ ꯇꯧꯕ ꯑꯗꯨ ꯑꯩꯈꯣꯏ ꯇꯧꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯞꯅꯒꯤ ꯃꯃꯥ ꯃꯄꯥꯈꯛ ꯑꯣꯏꯈꯤ, ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯈꯤꯗꯦ꯫ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯆꯍꯤ 7 ꯆꯠꯊꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯡꯈꯤ, ꯃꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯖꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯇꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ, ꯑꯗꯨꯒ ꯁ꯭ꯀꯣꯠ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯅꯕ ꯂꯦꯞꯈꯤ꯫ ꯑꯩꯅ ꯏꯃꯨꯡ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯈꯥꯏꯅꯗꯨꯅ ꯂꯩꯇꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯁꯤ ꯍꯣꯡꯕ ꯉꯝꯒꯅꯤ꯫ ꯗꯦꯕꯤꯅ ꯑꯩꯉꯣꯟꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯟꯈꯤꯕ ꯑꯁꯤ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯔꯦꯅꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯒꯦ? ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯑꯋꯥꯕ ꯄꯨꯝꯕꯅ ꯀꯣꯛꯊꯛꯇ ꯅꯜꯂꯛꯄꯗꯧꯅ ꯇꯧꯈꯤ꯫ ꯑꯩꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯑꯩꯅ ꯎꯈꯤꯗꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯎꯈꯤ꯫ ꯃꯗꯨꯗ ꯁꯥꯎꯅꯤꯡꯕꯀꯌꯥ ꯂꯩꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯈꯟꯈꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯑꯩꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯂꯝꯂꯒꯗꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯗꯦꯕꯤ ꯃꯉꯣꯟꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯁ꯭ꯀꯣꯠꯇ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯑꯋꯥꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯁ꯭ꯀꯣꯠꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯍꯧꯈꯤ꯫ ꯃꯥꯅꯤ, ꯃꯗꯨꯅꯤ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨ꯫ ꯃꯗꯨ ꯆꯨꯝꯒꯦꯔꯥ ꯁꯥꯟꯅꯒꯦꯔꯥ ꯃꯗꯨ ꯂꯥꯜꯂꯤ, ꯇꯁꯦꯡꯅ ꯂꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯛꯍꯟꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯁꯣꯛꯍꯟꯈꯤ꯫ ꯂꯥꯟꯗꯕ ꯅꯨꯡꯁꯤꯅꯗꯕ ꯑꯗꯨ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯗꯦꯕꯤꯅ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯌꯦꯠꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯑꯗꯨ ꯊꯦꯡꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤ꯫
ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯑꯁꯨꯝ ꯇꯧꯕꯁꯤ ꯏꯁ꯭ꯋꯔꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ, ꯅꯈꯣꯏ ꯄꯨꯟꯅ ꯂꯩꯕꯗꯨ ꯃꯍꯥꯛ ꯄꯥꯝꯃꯤ, ꯅꯍꯥꯛꯅ ꯃꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ, ꯏꯁ꯭ꯋꯔꯅ ꯈꯪꯉꯤ, ꯏꯁ꯭ꯋꯔ ꯊꯥꯖꯩ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕꯗꯨꯗꯤ ꯈꯪꯈꯤꯗ꯭ꯔꯤ, ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤꯗꯦ, ꯑꯗꯨꯗꯒꯤ ꯄꯥꯁꯇꯔ ꯑꯃ ꯊꯦꯡꯅꯈꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯃꯁꯤꯗ ꯅꯪꯒꯤ ꯅꯄꯨꯔꯑꯣꯏꯕ ꯑꯌꯥꯕꯗꯨ ꯗꯔꯀꯥꯔ ꯂꯩꯇꯦ, ꯅꯪꯒ ꯏꯁ꯭ꯋꯔꯒꯇꯅꯤ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯥꯁꯥ ꯄꯤꯈꯤ, ꯏꯁ꯭ꯋꯔꯅ ꯋꯥꯁꯛ ꯄꯤꯕꯁꯤꯡ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤ, ꯃꯗꯨ ꯑꯩꯅ ꯇꯥꯕꯗ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯈꯤ, ꯑꯩꯅ ꯈꯟꯈꯤ, ꯋꯥꯁꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯐꯪꯕ ꯌꯥꯏ, ꯃꯁꯤ ꯑꯩꯒꯤꯅꯤ, ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯗꯦꯕꯤꯅ ꯈꯪꯈꯤꯗꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀ ꯁ꯭ꯀꯣꯠꯀꯒꯤ ꯃꯔꯛꯇ ꯉꯥꯛꯄꯤꯕꯒꯤ ꯑꯁꯣꯛꯄ ꯐꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯍꯧꯔꯛꯈꯤ, ꯃꯗꯨꯅ ꯃꯄꯨꯡ ꯐꯥꯕꯗ ꯆꯍꯤ 2.5 ꯆꯪꯈꯤ, ꯃꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯊꯔꯛꯄ ꯊꯕꯛꯅꯤ, ꯁ꯭ꯀꯣꯠꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤꯅ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯈꯤ, ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯁꯦꯠꯆꯤꯟꯕꯤꯈꯤ꯫ 2009ꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯁꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯊꯣꯛꯍꯟꯈꯤ, ꯃꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 10 ꯁꯨꯕ ꯑꯣꯏꯈꯤ꯫ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯏꯁ꯭ꯋꯔꯅ ꯑꯍꯥꯟꯕꯗ ꯊꯝꯕ ꯍꯥꯏꯅ ꯇꯝꯈꯤ, ꯑꯗꯨꯒ ꯑꯃꯅ ꯑꯃꯗꯒꯤ ꯃꯥꯡ ꯊꯥꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯇꯝꯈꯤ꯫ ꯃꯄꯨꯡ ꯐꯥꯅ ꯇꯥꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥꯛꯄꯤꯒꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯔꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯇꯤꯚꯤꯗ ꯍꯥꯏꯖꯒꯅꯤ, ꯑꯩꯅ ꯇꯧꯈꯤꯕ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯒꯤ ꯑꯁꯤ ꯈꯪꯍꯟꯖꯔꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯍꯦꯟꯅ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯇꯧꯒꯅꯤ, ꯑꯗꯨꯅ ꯗꯦꯕꯤ ꯑꯩ ꯂꯥꯜꯂꯦ, ꯑꯗꯨꯅ ꯗꯦꯕꯤ ꯑꯩ ꯂꯥꯜꯂꯦ꯫ ꯃꯗꯨ ꯑꯉꯛꯄꯅꯤ, ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯅ ꯑꯐꯕꯒꯤꯗꯃꯛ ꯑꯣꯏꯍꯟꯕꯤ, ꯅꯪꯅ ꯈꯟꯖꯈꯤꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ, ꯅꯪꯅ ꯂꯦꯞꯈꯤꯕ ꯑꯔꯥꯟꯕ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ, ꯃꯗꯨ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯑꯗꯨꯝ ꯍꯣꯡꯗꯣꯛꯇꯨꯅ ꯑꯐꯕ ꯑꯣꯏꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯒ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯗꯨꯅ ꯃꯗꯨꯕꯨ ꯂꯧꯁꯤꯟꯖꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯊꯦꯡꯕ ꯂꯩꯇꯦ꯫ ꯋꯣ, ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤꯅꯤ꯫ ꯃꯤꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯁꯥꯒꯤ ꯗꯥꯏꯇ꯭ꯌ ꯑꯗꯨꯗ ꯁꯤꯖꯤꯟꯅꯉꯤ, ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯏꯅꯤꯡꯉꯤ꯫ ꯗꯦꯕ ꯑꯩꯈꯣꯏꯅꯤꯗ ꯇꯁꯦꯡꯅ ꯃꯇꯦꯡ ꯑꯣꯏꯈꯤꯕ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯅꯗꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯂꯥꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕꯁꯤꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯁꯣꯏꯔꯤꯕ ꯁꯔꯨꯛꯇꯨ ꯎꯠꯄꯤꯅꯕ ꯏꯁ꯭ꯋꯔꯗꯁꯨ ꯍꯪꯖꯒꯗꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ, ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯗꯥꯏꯇ꯭ꯌ ꯂꯧꯗꯕ ꯖꯒꯥ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯕ ꯃꯔꯤꯗ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯊꯣꯛꯍꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯑꯁꯥꯒꯤ ꯋꯥꯡꯃꯗ ꯂꯩꯔꯕ ꯁꯨꯛꯉꯝ ꯉꯝꯃꯔꯣꯏꯗꯕ ꯃꯥꯜꯂꯕ ꯐꯥꯎꯕꯗ ꯍꯣꯡꯍꯟꯕ ꯉꯝꯃꯤ, ꯏꯁ꯭ꯋꯔꯅ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏꯗꯕ ꯐꯤꯚꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯟꯅ ꯏꯁꯤꯟꯈꯤꯕ ꯏꯁꯥꯒꯤ ꯅꯣꯠ ꯑꯗꯨ ꯑꯍꯥꯟꯕ ꯄꯥꯕꯗ ꯃꯗꯨꯗ ꯑꯩꯅ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯑꯅꯥꯕ ꯐꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯍꯧꯕꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯃꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯏꯁ꯭ꯋꯔꯒꯤ ꯉꯥꯛꯄꯤꯕ ꯐꯪꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒ ꯃꯍꯥꯛꯀꯒꯤ ꯃꯔꯛꯇ ꯑꯅꯥꯕ ꯐꯕꯒꯤ ꯑꯍꯧꯕꯅꯤ, ꯑꯗꯨꯒ ꯃꯤꯕꯨ ꯉꯥꯛꯄꯤꯕ, ꯃꯈꯣꯏꯗꯒꯤ ꯉꯥꯛꯄꯤꯕ ꯑꯗꯨ ꯐꯪꯖꯕ ꯑꯁꯤꯅ ꯑꯅꯥꯕ ꯐꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯍꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯑꯔꯨꯕ ꯇꯥꯟꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯑꯣꯡꯗ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯂꯨꯏ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯁꯤꯗꯤ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ: ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯑꯩꯅ ꯄꯥꯝꯖꯈꯤ, ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯑꯩꯅ ꯅꯣꯂꯨꯛꯅ ꯆꯠꯂꯤꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯑꯣꯡ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯁꯤꯙꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩ ꯅꯣꯂꯨꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯖꯣꯏꯁꯅ ꯍꯥꯏꯕ ꯅꯣꯂꯨꯛꯄꯒꯤ ꯑꯥꯔꯊ ꯂꯥꯛꯁꯤꯟꯖꯗꯨꯅ ꯊꯝꯕ ꯄꯥꯡꯒꯜ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯎꯠꯂꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯏꯪꯊꯕ ꯊꯝꯅꯕ ꯁꯨꯞꯅꯒꯤ ꯈꯣꯡ ꯇꯩꯊꯣꯛꯅꯐꯝ ꯑꯣꯏꯔꯤꯕ꯭ꯔꯥ, ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯆꯥꯡ ꯑꯗꯨ ꯀꯔꯤꯅꯣ?
ꯗꯦꯚꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯋꯥꯍꯪ ꯍꯪꯕꯤꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯗꯨ ꯌꯦꯡꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯗꯦꯚꯇ ꯑꯩꯒ ꯊꯦꯡꯅꯅꯕ ꯃꯇꯝ ꯑꯃ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯈꯤ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯕꯤꯔꯝꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯃꯥꯌꯣꯛꯅꯕ ꯌꯥꯗꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯩ, ꯃꯔꯝꯗꯤ ꯃꯤꯁꯛꯇꯨꯅ ꯃꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗ꯭ꯔꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯃꯤꯗꯨꯒ ꯊꯦꯡꯅꯍꯟꯕ ꯄꯥꯝꯕ ꯃꯇꯝꯁꯨ ꯂꯥꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯪ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯗꯨꯒꯤꯁꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯁꯥꯎꯅꯗꯤ ꯅꯠꯇꯕ? ꯅꯠꯇꯦ, ꯁꯥꯎꯅꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯁꯨꯝ ꯏꯀꯥꯏ ꯈꯨꯝꯅꯍꯟꯗꯕ, ꯂꯥꯟꯅ ꯁꯤꯖꯤꯟꯅꯍꯟꯕ ꯍꯥꯏꯕ ꯑꯁꯤ ꯃꯗꯨ ꯇꯧꯍꯟꯕꯗ ꯆꯞ ꯃꯥꯟꯅꯩ꯫ ꯃꯗꯨꯗ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯃꯇꯦꯡ ꯑꯣꯏꯗꯦ꯫ ꯃꯍꯥꯛꯅ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯕ ꯗꯦꯚꯅ ꯇꯧꯈꯤꯕ ꯑꯗꯨ ꯇꯧꯕ ꯌꯥꯏ꯫ ꯃꯍꯥꯛꯁꯨ ꯈꯠꯅꯈꯤꯗꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯒ ꯃꯥꯌꯣꯛꯅꯕ ꯍꯧꯕ ꯃꯇꯝꯗꯗꯤ ꯃꯗꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯥꯎꯔꯕꯗꯤ ꯐꯖꯅ ꯐꯝꯊꯔꯒ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯇꯥꯔꯦ꯫ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯏꯃꯨꯡꯁꯤꯗ ꯈꯠꯅ ꯆꯩꯅꯗꯨꯅ ꯑꯩꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯗꯕꯒꯤꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯃꯠꯇ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯦ꯫ ꯅꯪꯅ ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯕ, ꯀꯥꯟꯅꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯐꯥꯎꯍꯜꯂꯦ, ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯂꯧꯁꯤꯜꯂꯒ ꯂꯩꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯩ ꯈꯟꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯅ ꯐꯥꯎꯍꯟꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯈꯪꯍꯟꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ, ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯌꯨ꯫ ꯗꯦꯚꯅ ꯍꯥꯏꯕ ꯑꯃ ꯂꯩ, ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯞꯊꯕꯒꯤ ꯃꯇꯝ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯔꯩ ꯇꯧꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯍꯟꯕ ꯌꯥꯏ꯫ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯁꯤ ꯑꯩꯅ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯑꯩ ꯍꯥꯏꯈ꯭ꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯗ ꯍꯥꯏꯕ ꯌꯥꯕ ꯅꯍꯥꯛꯅ ꯇꯝꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯔꯥ ꯑꯁꯤ ꯀꯔꯤꯅꯣ? ꯃꯌꯥꯝꯒꯤ ꯂꯨꯍꯣꯡꯕꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯔꯥ ꯑꯁꯤ ꯑꯍꯥꯟꯕꯗ ꯅꯪꯅ ꯂꯨꯍꯣꯡꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯇꯥꯏ꯫ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯇꯥꯏ꯫ ꯁꯥꯎꯔꯪ ꯃꯩꯔꯪꯅ ꯇꯧꯕꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯏꯁ꯭ꯋꯔꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ, ꯅꯪꯅ ꯅꯪꯒꯤ ꯄꯥꯁꯇꯔꯗ ꯎꯠꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯁꯨ ꯎꯠꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯇꯝꯂꯤꯉꯩ ꯆꯥꯎꯈꯠꯂꯛꯂꯤꯉꯩꯗꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯪꯂꯤꯕꯗꯨꯒꯤ ꯅꯪꯅ ꯅꯪꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯗ ꯐꯒꯠꯂꯛꯄ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯅꯪ ꯌꯥꯕ ꯇꯥꯏ꯫ ꯑꯍꯥꯟꯕꯗ ꯅꯪꯅ ꯂꯨꯍꯣꯡꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯇꯥꯏ꯫ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯇꯥꯏ꯫ ꯁꯥꯎꯔꯪ ꯃꯩꯔꯪꯅ ꯇꯧꯕꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯏꯁ꯭ꯋꯔꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ, ꯅꯪꯅ ꯅꯪꯒꯤ ꯄꯥꯁꯇꯔꯗ ꯎꯠꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯁꯨ ꯎꯠꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯇꯝꯂꯤꯉꯩ ꯆꯥꯎꯈꯠꯂꯛꯂꯤꯉꯩꯗꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯪꯂꯤꯕꯗꯨꯒꯤ ꯑꯃꯈꯛꯇꯪ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯪꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯗ ꯐꯒꯠꯂꯛꯄ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯅꯪ ꯌꯥꯕ ꯇꯥꯏ꯫ ꯑꯩꯅ ꯗꯦꯚ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯔꯥꯟꯕ ꯉꯥꯛꯇ ꯎꯕ, ꯑꯁꯥ ꯂꯩꯇ꯭ꯔꯕ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯗꯦꯚꯇꯤ ꯌꯥꯝꯅ ꯆꯦꯠꯄ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯕꯣꯔ ꯄꯤꯁꯅꯨ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀ ꯆꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ꯫ ꯗꯦꯚꯀ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯗꯦꯚꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯤ ꯀꯌꯥꯅ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯩꯔꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯗꯨ ꯅꯍꯥꯛ ꯑꯣꯏꯕꯤꯔꯒꯗꯤ ꯏꯁ꯭ꯋꯔꯗ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯗꯦꯚꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯏꯔꯤꯕꯁꯤꯗꯤ ꯑꯣꯏꯔꯝꯂꯣꯏ꯫
ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯃꯤ ꯈꯔꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯅ ꯇꯁꯦꯡꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯃꯔꯤ ꯈꯔꯗꯤ ꯍꯣꯡꯗꯣꯛꯄ ꯑꯩꯈꯣꯏ ꯎꯕꯁꯨ ꯌꯥꯏ꯫ ꯇꯣꯛꯊꯣꯛꯄꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯃꯗꯨ ꯉꯝꯃꯤ꯫ ꯇꯣꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯉꯣꯟꯗ ꯏꯁ꯭ꯋꯔꯗ ꯄꯥꯡꯒꯜ ꯗꯔꯀꯥꯔ ꯂꯩꯇꯦ, ꯑꯗꯨꯅ ꯇꯣꯛꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ꯫ ꯂꯩꯍꯟꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite